adubu hayengdi soidana thengnarani nungsiba maga soidana unarani. Yaraba. Okay, yara. Hi everyone. Mayam naman po amuk kahana ay channel da taram no chiri mas kurumzari. Ado mayam ngasi se ay last vlog ta habiti ay last video da ay na isay cover na hapkibani. Ado may na ngasi su ngasi na Manipuri cover na hapake. Ado handag se nga mubang su kaya taw ning basik tang popowat le. Ado may isay na dum hapke mayam su dum isay happy ro na hi. Ado mayam ay isay sina atay kayo na tayo mayam su na pambigan yan ang kali ay Matam Pumbada Senarani. Ado doon ay Ojha Sorri Senjam sakti hiba mayam na su hilaw nga pamna bisay doon ado mayam yung video si loibaphao yengbiyu aduga si kayo no love habidi like taujabani aduga subscribe amasung share kawabi ka no ado aibu nungsibiduna keep guiding me, keep loving me and support me hi jarage aduga nga si video si hawrasi. Matam Pumbada Senarani punsi jupagi nungsirani asingba nungsiba uirubana hayengdi soidana tinaran kambida ba lagi na tauna kaya dawal lamlaba jamlaba lagi na tauna kaya dachakal lamlaba adubu hayengdi soidana tinaran nungsibiduna soidana unarani Matam Pumbada Senarani punsi jupagi nungsirani asingba nungsiba uirubana hayengdi soidana thingnarani. How was it? Wakalna kamfakandabani busu yengbiyu thambile tamoisu masakandare nungsi haina hainingle saglaba matab kaya nang di manglangatani saglaba matab kaya nang di manglangatani kambida bay itauna kaya dawal lamlama jamlaba lagi na tauna kaya dachakal lamlama adubu hayengdi soidana thengnarani nungsiba maga soidana unarani Matam Pumbada Senarani punsi jupagi nungsirani asingba nungsiba uirubana hayengdi soidana thingnarani. Bye bye. Thank you so much everyone.